ꯁꯒꯨꯂꯥꯏ ꯁꯣꯛ ꯎꯇꯤ. Hello everyone and welcome back. ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯁꯖꯤꯕꯨ ꯇꯧꯖꯗ꯭ꯔꯦ ꯃꯌꯥꯝ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯤ ꯑꯗꯣ ꯉꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯗꯤ ꯃꯊꯪꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯧꯔꯅꯦꯕꯀꯣ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯣꯡꯁꯥ ꯊꯤꯅ ꯇꯥꯕꯅꯤꯅ ꯎꯇꯤ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯑꯣꯏꯅ ꯊꯣꯡꯉꯦ ꯍꯟꯗꯛ ꯃꯔꯛꯇ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯑꯣꯏꯅ ꯈꯔ ꯅꯝꯅ ꯆꯥꯔꯦ ꯄꯥꯝꯁꯨ ꯌꯥꯝ ꯄꯥꯝꯅꯩ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯅꯁꯨꯅꯤ ꯑꯗꯣ ꯃꯉꯥꯜꯂꯩꯕꯤꯁꯦ ꯁꯥꯟꯅꯔꯒ ꯂꯩꯌꯦꯕꯀꯣ ꯃꯃꯥ ꯆꯧꯕꯤꯅ ꯕꯣꯁꯇꯥꯁꯦ ꯐꯣꯠꯂꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯤꯕꯦꯟꯒꯤ ꯕꯣꯁꯇꯥꯗꯨꯅꯦꯕ ꯐꯣꯠꯄꯁꯦ ꯁꯥꯊꯤꯅ ꯀꯥꯟꯅꯩꯌꯦꯕꯀꯣ ꯍꯌꯦꯡ ꯄꯣꯠꯆꯩ ꯀꯨꯞꯁꯟꯕꯗ ꯑꯗꯨꯅꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯁꯤꯝꯄꯜꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯄꯨꯟꯅ. ꯅꯪꯁꯨ ꯍꯩꯔꯕ ꯅꯪꯁꯨ ꯍꯩꯔꯕ ꯃꯥꯁꯨ ꯕꯣꯁꯇꯥ ꯐꯣꯠꯄꯁꯦ ꯍꯩꯔꯕ ꯍꯥ ꯃꯨꯟꯅ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯐꯣꯠꯂꯤꯅꯣ ꯃꯨꯟꯅ ꯌꯦꯡꯉꯣ ꯍꯩꯅꯕꯒꯤ. ꯇꯧꯍꯧꯔꯤꯔꯕ ꯍꯤꯒꯠꯄ ꯌꯥꯗꯦꯕ. ꯁꯤ ꯇꯥꯊꯣꯏꯕ ꯁꯖꯤꯕꯨ ꯇꯧꯕꯒꯤ ꯃꯊꯦꯜ ꯊꯤꯜꯂꯛꯏꯁꯦ ꯌꯦꯡꯉꯣ. ꯃꯊꯦꯜ ꯃꯌꯥꯝ ꯊꯤꯜꯂꯛꯑꯦꯍꯦ. ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯁꯖꯤꯕꯨ ꯇꯧꯗꯦꯕ ꯇꯥꯊꯣꯏꯕ ꯁꯖꯤꯕꯨ ꯇꯧꯔꯦꯕ. ꯁꯒꯣꯜꯍꯋꯥꯏ ꯁꯣꯛ ꯎꯇꯤ ꯇꯟ ꯕꯣꯔꯥ. ꯃꯌꯥꯝ ꯉꯁꯤꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯁꯨ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯅꯦ ꯑꯗꯨꯒꯩꯗꯤ ꯑꯉꯧꯕ ꯑꯃꯅꯦ ꯌꯥꯎꯕꯀꯣ ꯑꯗꯣ ꯌꯦꯡꯍꯜꯂꯛꯒꯦ ꯗꯥꯊꯣꯏꯕ ꯍꯣꯏꯅꯁꯨ ꯍꯤꯟꯖꯥꯡ ꯊꯤꯜꯂꯛꯑꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯈꯨꯖꯥꯝꯁꯦꯀꯣ ꯑꯗꯣ ꯆꯥꯊꯔꯛꯑꯒꯦ ꯐꯖꯅ ꯍꯥꯎꯔꯅꯤ ꯌꯥꯝ ꯐꯖꯅꯀꯣ ꯆꯥꯕ ꯂꯣꯏꯔꯒ ꯍꯥꯏꯖꯔꯒꯦ ꯍꯥꯎꯔꯤ ꯍꯥꯎꯇꯦꯗꯣ. ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯊꯦꯜꯁꯤꯡꯁꯦ ꯆꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯃꯦꯠꯄꯤꯁꯤꯅ ꯍꯧꯔꯝꯕꯁꯦꯀꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯑꯃꯦꯠꯄꯤ ꯌꯣꯡꯆꯥꯛ ꯑꯃꯦꯠꯄꯤꯁꯤꯅ ꯍꯧꯔꯝꯕꯁꯦ ꯁꯥꯊꯤꯅ ꯍꯧꯔꯝꯃꯤ ꯃꯌꯥꯝ ꯑꯩꯁꯦ ꯄꯥꯝꯗꯕꯅꯦꯕ ꯈꯥꯏꯌꯦꯅꯀꯣ ꯉꯁꯤꯒꯤ ꯌꯣꯡꯆꯥꯛꯁꯤꯗꯤ ꯈꯥꯔꯝꯗꯕꯩ ꯋꯥꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯃꯊꯦꯜꯁꯤꯡꯁꯦ ꯐꯖꯅ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯅꯔꯦ ꯑꯩꯈꯣꯏꯁꯦ ꯅꯣꯡꯒ ꯇꯥꯕꯅꯤꯅꯀꯣ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯆꯥꯛ ꯆꯥꯅꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣꯀꯣ ꯑꯗꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯣꯟꯆꯥ ꯏꯕꯥꯅꯤꯁꯦ ꯉꯥ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯁꯤꯁꯦ ꯏꯂꯤꯁꯥ ꯃꯥꯟꯕꯤꯅꯦꯕꯀꯣ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯏꯂꯤꯁꯥ ꯃꯥꯟꯕꯤꯁꯤꯒꯀꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯘꯥꯠꯀꯤ ꯕꯖꯥꯔ ꯕꯦꯅꯀꯥꯗꯤ ꯘꯥꯠꯀꯤ ꯕꯖꯥꯔꯁꯤꯒ ꯑꯩꯈꯣꯏ ꯈꯣꯔꯁ ꯇꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯤ ꯉꯥ ꯂꯩꯕ ꯂꯥꯛꯄꯅꯦꯕ ꯃꯌꯥꯝ ꯍꯌꯦꯡ ꯆꯥꯛ ꯆꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯉꯥ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯨꯗꯤ. ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯘꯥꯠꯀꯤ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯗꯤ ꯃꯤ ꯂꯤꯛꯄꯅꯤꯅ ꯍꯥꯏꯕꯗꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯤ ꯉꯁꯤꯁꯦ ꯌꯥꯝ ꯖꯥꯝꯗ꯭ꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅꯀꯣ ꯑꯗꯨꯅꯤ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯍꯣꯏꯅ ꯘꯥꯠ ꯕꯖꯥꯔ ꯆꯠꯂꯒ ꯑꯩꯈꯣꯏꯁꯨ ꯏꯟꯅꯔꯛꯏꯅꯤ ꯃꯥꯒꯤ ꯐꯤꯒꯤ ꯃꯇꯣꯟꯗꯣ ꯄꯥꯏꯔꯒꯀꯣ ꯑꯩꯈꯣꯏꯁꯦꯀꯣ ꯐꯤꯖꯤ ꯄꯥꯏꯔꯒ ꯏꯋꯥꯒꯤ ꯐꯤꯖꯤ ꯄꯥꯏꯔꯒ ꯏꯟꯅꯔꯛꯏꯅꯦꯕ ꯁꯤ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯀꯣ ꯆꯠꯀꯅꯨ ꯍꯥꯏꯔꯁꯨ ꯌꯥꯗꯒꯨꯝ ꯆꯠꯅꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯖꯥꯠꯅꯤ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯦꯀꯣ ꯉꯁꯤ ꯕꯖꯥꯔꯁꯦ ꯃꯤ ꯁꯥꯊꯤꯅ ꯆꯤꯟꯗ꯭ꯔꯦ ꯑꯗꯣ ꯉꯥꯁꯨ ꯑꯩꯈꯣꯏ ꯁꯤꯒꯤ ꯉꯥꯁꯤꯡꯁꯦ ꯑꯣꯏꯅ ꯂꯧꯔꯅꯦꯕ ꯔꯧ ꯑꯣꯏꯅ ꯂꯧꯔꯒꯦ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯗꯣ ꯔꯧꯁꯦ ꯂꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ. ꯍꯥꯎꯗ ꯑꯅꯤ ꯂꯨꯝꯕꯗ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯣ? ꯀꯦꯖꯤ ꯑꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? Lupa taragi, lupa kunyari. ꯑꯂꯨꯕꯗꯣ ꯈꯜꯂꯣ. Mari na jauh kay lawa doon. ꯑꯂꯨꯕꯗꯣ ꯈꯜꯂꯣ ꯍꯌꯦꯡ ꯆꯥꯕ ꯌꯥꯅꯕ. ꯁꯤ ꯌꯥꯝ ꯄꯣꯈꯥꯏꯔꯦ ꯍꯥꯏꯕ ꯑꯩꯅ ꯈꯟꯖꯜꯂꯤ. ꯆꯥꯕꯗꯤ ꯌꯥꯅꯤ ꯍꯌꯦꯡ ꯌꯧꯕ ꯌꯥꯔꯣꯏ. ꯍꯌꯦꯡ ꯌꯧꯔꯗꯤ ꯀꯝꯕꯅ. ꯑꯂꯨꯕꯔ ꯕꯨꯕꯣꯛ? ꯑꯂꯨꯕꯅꯤ. ꯁꯤꯗꯤ ꯍꯥꯞꯄꯤꯔꯒꯗꯤ ꯆꯥꯔꯨꯔꯣ. ꯊꯝꯕ ꯍꯌꯦꯡ Ano ka po na? Kaya madam hapo ba? ꯑꯁꯤ ꯑꯆꯧꯕꯁꯦ ꯑꯃꯗ ꯂꯨꯄꯥ ꯀꯨꯟ. Oh, hapo. ꯂꯣꯔꯦ ꯁꯤꯁꯦ. ꯑꯂꯨꯕꯅꯦ ꯍꯥꯏꯕ ꯇꯣꯉꯥꯟꯅ ꯍꯥꯞꯄꯤꯔꯛꯀꯦ ꯍꯧꯖꯤꯛ ꯆꯥꯊꯣꯛ. ꯊꯥꯡꯖꯤꯡꯁꯦ ꯑꯍꯨꯝꯗꯀꯣ ꯂꯨꯄꯥ 50ꯅ ꯂꯧꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯃꯃꯜꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯕꯖꯥꯔꯗꯒꯤ. ꯕꯕꯥ ꯕꯨꯕꯣꯛꯒ ꯂꯥꯛꯏꯒ. ꯃꯔꯩꯗ ꯇꯤꯡꯊꯤꯗ ꯆꯪꯉꯤꯗ. ꯄꯨꯗ ꯂꯥꯛꯑꯣ.
개 말고. 맛있나? 래. 아이스. 개자 나보다 너무 많이. Quế làm hệ lệ. Masih ngọc sen này là chú ngọc sen cái mà sai điểm là hay cái gì Và hà đạo cái cây này đâu. nó thế này chả 아이스 말이 가까이 되지 마. 머리 소리 뭐야 chả 가까이 말이. mà đây nó cho mày dồn to rồi nè. mấy ai rồi thì mấy đường đi Ai sinh ngang mà hắc mà lệ ngang vậy. ngon chẳng ngang mà chả 가자. khả năng dạng ăn thôi đi nè Cắn đồ đi. mà không có gì nữa. Ê, ai qua nó cày nó đi nè. bố cái mẫu chỉnh cái tôi Đi này ngang đâu mà không đâu. Ai qua nó cày. cái nhân từ vì nè nó Trời Cái ơi. gì? sao bị phà thì cái gì nữa chứ bữa thấy thế. kia thì mình nè nó mà tin cái tà tới là xong này mà tin cái tà rồi nè Mà tin của chỗ mà đó. nó cái này đây nè cái này đây nè lang này mà kia đi Nó chẳng có đâu gì. nó thì mà chú chân nào thì mà đây chỉ rồi mà đây chỉ hạt chân mà ya hạt chân thôi Đây là mà tin ngã. 뭐 참스나 게게 라우리 밖에 mà 너. thăm hậu đi nhắm hậu đi mua đi lại no ibu cái sana no ibu cái sana no này bộ cái đại này bộ 강이 미. 너가 알아 봐가 이거 그 히피. 마마는 타는 막아네. à 래. bộ cái hip này nè nó bộ cái đại 그 말이 지금 됐다 이해 봐.